Manipur lengak amadi India lengak na illegal immigrant takthoknabagidamag paikhalakpa thabak thoram khudingda Arambai Tengol na saugatkani haina Arambai Tengol General Headquarter ki Commissioner Munindro Mangangna phongdokre. Manipur Press Club ta pangthokpa paugi mifam amada Munindro na makha taraduna illegal immigrants singna Manipur amadi North East ta achauba sapu ama pirakli. Assam dagi illegal immigrants sing takthokpada Nagaland da changsilaktanaba Nagaland lengak na shu akanwa Cheksin Thaurang kaya laukhatli. Assam ki Chief Minister na illegal immigrants sing asi jahadi ga chap manai haiba wafam fawwa phongdokiba leikre. Illegal immigrants sing takthokna ba hotnabada Arambai Tengol na lengak ta pangba yaba mateng pangani loina na Arambai gi leiriba thaumi lishing humbudra asina matam chupada lengak ki mateng pangna na ba sem saduna leiri haina phongdorakli. Lamdam asida kumjali shingani kunga tarukta delimitation tawgani hairiba asi akaiba leite haiba wafam Munindro na thamladuna tawbatabu delimitation tawdringai mamangda niyom chumna census report ta yumfam oiraga delimitation tawhaningi hairakli. Aingiba census kumba tawraiba delimitation tawraisa khoina maduda ayatpa athingba pibagi hak su leijade right su leijade aduga against the law chattaba organization oibanina madu punamukto support tawjai tawdabu delimitation gi matang da khoina thamjagiba hairiba missing gi matang clear cut karai da kari habadu yam munni engjan biraga tawbiu haibani 2026 da pangthokani na khoi mayamna ngangnariba census gi matang se masi fajana clear cut ta Manipur gi leiriba illegal immigrant gi influx clear cut oiba NRC gumba yamna reverse mechanism amagi framework ama aingi matungna sembira kanduda madugi filter tawbiu detect tawbiu deport tawbiu only then hariba census ki pose sathabiu